Ngara numida weram phongkhiba panam pause digi maru oba pau khara khangasaraka myamda khudo tamjige Puruk khudimangna constitution bulaining gi lairi oina lauravadi Manipur kairoi India kairoi Okram ibobi Manipur Pradesh Congress Committee MPCC na sinduna BT rote laiba Congress babanda Sangvidam bachau lele pangthoki bagalonyana CLP lusingbo Okram ibobi na laiba asibo Ningtamba purak lamba lusingba singna semlaba constitution loina semdokpa haibase lairiba BJP Leingak ki matik natte Puruk khudimana constitution bolaini gi lairik oini lauravade Manipur kairoi India kairoi haina phongnokhre AICC Manipur Incharge Christopher Lal CWC gi member Gakhangam amasung MPCC gi president Kaisa Meka Chandra yauna pangthokiba thoram aduda wangang laduna oi bobin hai Laiba asibu Hindu laibak ni haibagi wakhalolda changsilakpa BJP na constitution phawba semdokiduna laiba asi kairakpa yabagi akiba lei malemda khwaidagi bolum chawba constitution ase Indian constitution asine Puruk khudimana constitution asibu senglaba lainingi lairik oina lauravade India kairoi Manipur kairoi masigi wakhalolda lamdam asida lairiba puruk kangrup amatana Tongamba homeland natraga sapra administration tambigano haina sumhangna phongnoke Constitution semada asobo thodang lokiba Mahatma Gandhi amasung BR Ambedkar ge maramda muna khangba mathau tai makhoina leba asing ningtamba amadi ai fanabo honaduna lakhi lusingba sing asine leba asigi dama constitution iduna thambirambani matamgi matung ina khara semdok sadokpa yai hairagasu loinama semdoklabade Aikhogi Laijarama Constitution gi masak kairakani BJP na luchingba Central Leingak Constitution ase semdok senjin torakadra haina singnaba lairamba adu hauji semdok sadokpa haurakle masi laibak thibani itihas haibase semdok senjin tawba yaba nate tongan tongama puruk kanglu khudimakna magi ningliba iso khudima amatani haina lauraba matam aduda amaga nungsinabaga lonina matam aduda Manipur kairoi amade India kairoi haina oi bovina phongdoki Manipur gi hauji oidiba phibam gi matangna paladuna oi bovina hai problem ama leiba tarabade tasinaba yaba lambisu leifam thoe problem ama lakpa gi mari makhong thifam thoe tawriba thabakta soikhiba yaurabadi soide lale haijaba haigadabane maduna tana thawoine tawgi yauna tawrakpaduna ama oikhargasu lalagadi lale haijaba ngamgadabane Tasena BJP Leingak na tawriba thabak sing miyamgi yaifanapani haragadi thamoi singna thabak tawfam thoi jinda hariba wafam sing thabo oina onthoklagadi fagani thaba ama tawge harabadi mapung phana tunggi yaifanaba lambi yenglaga pangtho ngahak ki firep lawgon haiki BJP Leingak na mamang dale ramba Leingak ta ngahak laitana tainabagi phibam ama lakpana hauji BJP Leingak leiringaida President role lairiba asiso Congress Party na ni haiba yagadoribra haujik loichinda lairiba railway project asimatang mapum phana loisinduna nomagi darkar oiba polamsing athingba laitana pusilakpa yana bohona view railway line asi loichilabadi haujik national highway da ain kana tax loriba sing kharati phagani khale hana suphongnoki makatarakpa pauda laikai dagi tanthokle tha asi kulhomdoi gi ahingda norem thonglai isram lairakta laiba Salam loikhoigi loinabi salam ongbi nalini laikai asida leiba Guru marum bisorup na khatna chainaba amagi thodokta nomaina kapna hatnaba hotnarambagi damak bisorup laikai asidagi matam chopagi oina tanthokle haina naurem thom laisram laikai nupi singge chapkha thorang lupki chol amana haire laisram khure laikai community hoda laikai oiba mifam ama pangthoklaba matungda mapo laikai asidagi matam chopagi oina inthokpa haina warep asi laukhibani haire Makhatarapa pauda Maitei sing karamna hingani haibase Maitei sing na khantaba matam oire Joy Kumar Bharat ki ahamba ningtam lal hauda nongpo Bharat ki oina Jingtagongdagi Manipur phawbagi lambida British singa thengnakiba lala dugi Lansing Porel miyamna sana sahi ahum hairagi henna khangnaba laikhidraba Rajkumar Nayendrajit ki Janiga supna taruk suba mapokumon thoram pangthokre Manipur de lairiba maitai khak natana atopa mafam kayada lairiba maitai singna purup ase karamna hingani haibagi wakhal khantaba matam oire haina NPP gi state president oiriba hanagi deputy chief minister Yomnam Joy Kumar na phongdokhre
The Northeast India Heritage People's Front sinduna Netapa Chuthekta Laiba DRPR ki auditorium da pangthokiba tharam aduda hanagi Deputy Chief Minister Y. Joy Kumar, Northeast India Heritage People's Front ki President Oina Maharbir, Advocate Dr. Songtham Narendra Amade, Imphal College ki History Department ki Associate Professor Dr. Yungkhaibam Chamna tharam ki mingthulel sing oina saruk yaki. Laikhidrabigi photo da laisu katuna ikai khumnaba utpana tharam adugi mapung oiki. Tharam aduga mari lanina Waijo Kumarna makha tana hai. Lamdam asida lairiba miyamna lamdam asigi mafam sinba thungna chatpa yadana aruba phibam amada lairi. Masi safanaba hadina lamdam asida president rule thamle. Adubu masimangna Manipurda tangdu laitaba hanjalhanba ngamdre. Masida maitei sing karamna hingani haibasi maitei singna kanthaba matam oire. Manipur asi lamdam asida khundaminariba yelaumi furuka khudimakkini state asida tholiba irang asi mapaldagi changlakpa PDF CDF sing electoral politics da masagi kananabagi damak pusilakhiba miyosing aduna thoalakpani mapaldagi changlakpa sing asina Manipur yauna yelo furup sing nungsiroi masina state asida hiram kayada wathok thoknaba thabak tawrakani hiram asida India laingangna ningthina miyeng thambaga lonina Makoibu mafam asida laiba pamlabadi kanglon chumna layu natrabadi laiba asi thadokjuna chalankinabagi thabok lawkhatkadabani sudu draft ki matangna palladuna Joy Kumar na hai mahangna deputy CM oiringai matamda BJP ki luchingba singda maiteida sudu draft na bawa fam thamki adu mapu matam adugi leader singna maiteida sudu draft badi oithokloi haiba wafam thamlakki haiki Paharagam tele attack ki matangda palladuna mahangna hai India pumbana amata oina anti-Pakistan iligi American infiltrator ki mayokta puna khongjang saukatliba asikumna Manipurda changlakliba iligi American sing asi takthoknabagi damak puna khangminaba mathau tai makhoi asi takthokharabadi Manipur ki phibam asi masa matomda waroshin ama lakani thajai state asida oiriba phibam asida Rajkumar Narendra J chana chahi ahum gi punsi Ningsingbaga lonina mahangna Manipur ki damak loramba thodang adu ningsingminabagi tangai fadaba lei haiba wafamsu mahangna thamki makhatarapa pauda mangkhiba leisabi macha sina phangle Kaksing district ki Waikhong police station gi manungchana leiba Kaksing khuna Umathel awang lekaidegi leisabi macha mangarang mayumdagi thokhibadagi thiba khangdana leirakharaba matung asiba haksang oina phangkhare hairi Thaudo asigi matangda phangba paw amana hai laikhidrabi nupi macha adugi maming Thinam Rosni Chanu chai tarakmapal apopa Thinam Kiran kawi mahangarang numida wairang pung manga makhairom tarakpa adwaida mayumdagi thokhibadagi thiba khangdana leirakhibani leikai miyam amadi imung manung nangarangdagi thiba yapa mafamsingda koithi thiduna lakhibani ngachi nungthul pung ani makhairom tarakpada PIC Kaksing khunong manakta leiba Umathel maning purkhi achobada asiba haksang oina isingda tatun leirambani hairi asiba haksang adu imung manungi miyoisingna lakhallaga aroiba mathau manga pangthokhare hairi makhatarapa pauda nong nungsit tawraba yai lakliba nongmanini asigi manungda pungda kilometer 30 dagina nifu fawba yangna sitpa nungsika loinana nong suraba yai haina India Meteorological Department IMD Imphal Center dagi phangba report amana phongdorakli makhatarapa pauda Mizoram da thokliba crime sing thengnabada state sida lairiba Myanmar refugee singna mateng panglaknab MP na khangankrai Mizoram gi Lok Sabha gi MP Rizal Balamaga haina New Delhi de laiba mahaki official residence da Myanmar dagi lanjana raktuna Mizoram da refugee oina lairiba singi muhitaraga nithogi unaduna Myanmar da thokliba illegal drug trafficking amadi atopa crime singda Myanmar refugees singna yausilakliba asi thengnabada mateng pangnaba khangankre hairi makhatarapa pauda moregi ti minodagi IED taruk fagatuna mafam chabada pokhai hangre Tengnopa district ki more police station konba ti Mino village dagi ngarang security force na phagalakhiba IED taruk more police station ki bomb disposal squad na mafam chabada photoktuna pokhai hangre hairi makhatarapa pauda football masana na lamdam sibu amata oina tachinduna nungsinaba purakpa ngamgani Ramesor tha ama ani sigi Manungda Leingak semlaba yai
ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ (PR) ꯊꯝꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯊꯥ 1-2ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯂꯕ ꯌꯥꯏ ꯍꯥꯏꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯚꯦꯇꯔꯥꯟ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯁꯣꯏ ꯄꯥꯠ 2 ꯄꯥꯟꯌꯥꯝ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ 3ꯁꯨꯕ ꯁꯉꯥꯏ ꯇ꯭ꯔꯣꯐꯤ ꯚꯦꯇꯔꯥꯟꯁ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ 2025 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯅꯕ ꯆꯠꯂꯤꯕ ꯊꯥ 1-2ꯁꯤꯗ ꯂꯩꯉꯥꯛ ꯁꯦꯝꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫